MP Sanajaubana Union Education Minister unakre MU gi regular BC athubada haplagani haina thajaba pirakle Rajya Sabha gi MP su oiriba Manipur gi ningthau Laisemba Sanajaubana Union Education Minister Ramesh Pokhriyal unaduna Manipur University gi regular BC hapnabagi matangda taksinbaga loinana memorandum ama pisinkhre ngasi ayuk 8:30 tabada New Delhi gi 27 Sabdarjung da leiba Union Education Minister gi residence ta MP ningthau Sanajauba Laisemba masamak chatuna Union Education Minister unakhe unabatuda Union Minister nasu Central University ama oiriba Manipur University MU gi regular BC ama athubada haplagani haina thajaba pibaga loinana masigi damak mathau taba processing su loisilakle haina ningthau Sanajaubana thajaba pirakhe Mitaina tampakta chingmina chingta saunabagi mahutta aikhoigi puwari oina thijinsi Chief Minister aikhoina tawgadaba amasung tungda lakadaba wakhalon kaya phungawarida loinamak yauduna leire aduna aikhoi phungawari tabaga loinana puwari su theminase madudi natana mitaina tampakta chingmina chingda pangchau chauduna leinabagi mahutta aikhoigi puwari amade kanagadaba masaksing thijinsi haina Manipur gi Chief Minister N Biren phongdokre Classic Grande da Mau Maram and Paumai gi phungawari gi laidik phongladuna CM na hai aikhoi lamdam asigi ariba puwari thijinbagi chang yamna watli ariba da lairamba tauramba thabak kaya ahal laman singgi manakta phamlabadi khangba ngamgani aikhoi mana leidiba maphamduda pangchau chauduna leinai amaga punba pau phogdok minabagi chang yamna Watli Ladiba Pungawari Singh comic oina puthokuna angang singda khangalabadi yamna thuna khangba ngamgani masi oirabadi mayamna launaribasi launadrabasu yaragani khanglagani CM na hai matam amada tampaki lamdam ase ising ngakta leirami hai singda ladiba Mau Maram Tangkhul Paumai lol amata manade masigi maram Pungawari dade yauduna lei Masibu comic oina puthokpa ase tungi mirol gi damak yamna afaba amane masina angang singi wakhalda aikhoisi matam amada asumna leirambra leirami haibadu chapchana khanghanba ngamlagani masi oirabade aikhoi amata oina punsinsi haina lauribase laudrabasu yaragani matam amada aikhoi amata oina leirami haibadu khangba ngamlagani mitaigi oina su hana leiramba phungawari sing kauthokna khidaurai Pungawari singi matangda aikhoi amana amabu thijinadaba asi laibak thibani marak asida ngasi chingmi singi oiba phungawari comic book oina nauna puthokpasi thagatle matungdasu asigumba mayam ama thoglakpa oisano comic asi urubada aigi thamoida thuk lawba pokhe hiram asigi matangda laingak asina kari tawba yabagi haibadu yengsinge hainasu CM na makata na phongdokhe North Korea gi Kimna Anova Economy Minister Mafam Lokthokre Cabinet Chaikhre Anova Chahi Manga gi Thaurangi Pandam Singi Drop Tawbada Chawkhatpa Purakadaba Anova Thabak Thaurang Sing Yaw Yahonde Hairaduna North Korea gi leader Kim Jong Un na mahaki Anova Economy Minister Mafam Lokthokpaga loinana Cabinet Pusu Chaikhre haina Irai numita State Media Report na phongdokle Sagol Sel numita loisunkiba Ruling Workers Party gi numit marini gi oiba plenary meeting da Kimna Korea Masel gi affairs amasung atai leibak singda leinaba mari gi oiba saktam ama khanghankhe maduda natana party gi rules sing amade personal issues su mahakna tiliba sing aduda khanghankhe sel thum gi waphamda agenda gi makokta yaukhibaga loinana Kimna mahaki anoba chahi manga gi strategy gi action plan sing review tawkhe strategy adu malem gi athingba sing leidingai amade corona virus na maram oiduna matam sangna border thinglingai amasung mapan gi mateng ifang phangdana leiringai da puthokibane mahakna cabinet pu mamangi plan sing dagi achauba hongba sing yaugdaba plan sing puthokpagi maral sikhi amade mamangi plan sing su hiram khudingmakta fail oiragani haikhe Committee na mamangda Vice Premier gi phamsu paikraba amade matam sangna economic policy maker ama oikiba osu yongbo
डिपार्टमेंट ऑफ इकोनॉमिक अफेयर्स की अनौब डायरेक्टर ओइना खनखी महाकना किम टू इल गी महुत सिल्लगने मफम थदलबा इल हौखिबा जनवरी दा फम असि पायहनखिबनी सही असिगी सेल थुमगी थबक थौरम सिंगी ओइबा प्रपोज तौरिबा प्लान अदुदा पार्टी कांग्रेस के पॉलिसी अमदे आइडिया के ममी तादे लोइनना अनौब मिजेंग अमदे टैक्टिस सिंग उब फंगदे हाइना किमना मिफम अदुदा फोंदोखे सेल थुमगी मरु ओइबा थौरांग सिंग यादपद कैबिनेट ना मरु ओइबा थौदांग लौदे सुपनगी मिनिस्टर सिंग न पीबा नंबर सिंग खोमजिलगा तोकले हाइना किमना कैबिनेट मराल सीखे म्यांमार दा प्रोटेस्टर सिंग दा पुलिस का खुद थोकनख्रे इलेक्शन ऑफिशियल सिंग फाजिनख्रे म्यांमार दा मिलिट्री ना लेवाक अदुगे डेमोक्रेसी लुसिंगबे ओंग सान सुसीबु अमदे महाकी लोइनबा सिंग फाजिनखिबा अदुगी मायोक्ता लेवाक अदुगी मफम पुमनमक्ता मियाम हुबना थोरक्तुना प्रोटेस्ट तौबगी खोंजंग संगसिनबा लेप्त्रे ngasisu protester singa police ka akanba mawngda khut thoknakhre haina agency gi pauna haire paw asina makha taraduna police na hanagi election official sing phajin khre amaromda united nation amadi us na laiwak adugi military gi thawongbu akanba mawngda condemn tawkhre haire myanmar coup leader democracy gi damak army ga khusam nau म्यांमार के मियाम की लेंगाकपु सुपनमदा पाइसनखिबा कुलु सिंगबा अदुना ngasi irai numitta laibak asigi union day bu miyam da makoina democracy pamlabade military ga kusamnana thabak tawnabagi appeal tawnaba oina sizinakre adubu mahaki haijaba adu laibak sigi mikhalda khanba lusingba sing phajiliba adu dage thadoknaba demand tawriba protester miyam nade kaidongaida yarakloidaba wafam amane military gi damak mafam dugi oiba tam sizinaduna senior general min ong halaingna democracy asengba oina mai pakna phangnana bagi damak tata mado ka khusamnana ba ehakna laibak pumbada haksinna appeal tawjari haikhe union asi machet tadaba amasung matam sangna sovereignty leiba haibase national unity khaktana ngammi haibase puwari ge paring singna ikoida tambekhe haina mahakna haikhe Global New Light of Myanmar pauseda ngasi irai numita phonglakiba military commander aduge message adugi mathakta anoba military government aduna bandi lising kaya tuna amasung atai bandi singi jail gi chairak sing adu hantha handuna makhoina union day pangthokani hainasu lauthokhe general min ong halayinge february amage ku aduna nobel laureate Aung San Suu Kyi ge civilian government adu तांथोखी अमसुंग हंदक मिखलदा खलखिबा लॉमेकर सिंगदुसु पार्लियामेंट की अनौब सेशन फमगदबदगे थिंखी सही यांखैगे मिलिटरी लेंगाक मतुंगदा डेमोक्रेसी की माइकैदा सही तरारोमगे खुमांग सौक्सिलखिबा अदु मिलिटरी कु असिना मथक मखा ओंथोखरे अमसुंग लैवाक असिगी अकोइबा सिटी सिंगदा पाक्सना प्रोटेस्टिंग तौरखरे नवंबर मिखल सिंग अदुदा अरानबा कया तौखी हाइबा अदु सुसी गवर्नमेंट ना निंगथीजना थिजिंदबा मरमदगे मखोइना तंगाई फदना खोंग थांजिलखिबनी हाइना मिलिटरी ना हाइखे अदुबु इलेक्शन कमीशन अदुनदे अरानबा तौखी हाइबा सिंग अदुगी वाफम सिंग अदु सौगटपा एविडेंस लाइते हाइखे अनौबा मिलिटरी लेंगाक असिना मियोई मंगादगी हेना पुनबा यादबगे अथिंगबा थमजरबसो म्यांमार गी ख्वाइदगी चाउबा सिटी अने यांगोन अमसुंग मांडलेदा हौजिक निमित खुदिंगी कु अदुगी मायोक्ता सिनफम पुमनमकी मियोइसिंग याउसिलक्तुना रेलीसिंग पांगथोकले फैक्टरी वर्कर्सिंग सिविल सर्वेंटसिंग महिरोइसिंग अमसुंग ओजासिंग मेडिकल पर्सनल अमसुंग LGBTQ कम्युनिटी सिंगदगे मियोइसिंग बुद्धिस्ट लंबोइबसिंग लोइनना कैथोलिक क्लर्जीदगी मियोइ पुमनमक सोंथोकलखरे ngarang sagol sel numita yamna arapa ngamkhai state singdage Myanmar gi ethnic minority group singi miyoi sing phauba unity oibagi masak thokpa ama utkhre union day hairiba se lising amaga chamapan nifu taret ke numit asida matam aduda Burma haina kauramba Myanmar da sahi decade kaya ge British loilam laingak matungda ethnic group singna amato oina punsin khibage numit adubu pangthokpa national holiday amane BBC World News Mainland China da thingkhre Hong Kong Public Broadcaster na radio service sandokpa lepkhre
China की National Radio and Television Administration na phongdokibada BBC World Service News na China की मरमदा पीरिबा पाव कयाना यामना तंगाई फदबा अचुम्बा अमसुंग मवोंग मरिल ताबा पाव पीबगी कांगलोन सिंह खोंगाव नै हाइख्रे।